Lakhipuronline puthokchaba February ki tang 8 yumsakaisha numit ki Khomjinba Pao tabirase. Ahanbada maruiba Pao. Assam ki Water Resources Mantri Piyush Hazarika ngasi Kasar ki Singirbonda laktuna Barak Turel Lerai Ninkhaiba thingnanaba anisuba thaurangi urep uyung tamlagani. Nahamarup Kasar Lakhipur gi Humbutra suba mapok common thorom pangthokre. Borkhola da thokiba yumai chakpagi thodok adu lenga ki maigedagi tengbang kani haibagi thajaba pirakre. BJP ki ticket phangaudrabasu ex-MLA A Birena BJP ki ticket phanglaba N Buddhachandra bu saukut kani haikre amasung Assam da miyoi chamri ga kuntramathoi gi masada COVID ki anuba case tengnakre laichada sina ngarang miyoi nipan sikre. Haujik mapungoi pa pau tabirase. Assam ki Water Resources Mantri Piyush Hazarika ngasi Kasar ki Singirbonda laktuna Barak Turel Ninkhaiba thingnanabagi anisuba thaurangi urep uyung tamlagani. Makha tana mantrina Phulartol ghatta laklaba matungda mahak Barak Turel ising lambida Phulartol dagi khuman phauba Barak Turel gi leirai Ninkhaiba gi phibam kupna yengsingadawri. Mantri Hazarika ngase ayuk pung 10:50 taba matamda Kumbhirgram plain taphamda thunglaba matung Sonai Turel Leirai Ninkhaiba yengsinggani aduga Rupai Bali Point lambi amagi urep uyung tamlongbani. Singirbon mutum leikaida nungthil pung amada laktuna Barak Turel Leirai Ninkhaiba thingnanaba anisuba phase ki oina lupa crore 3.5 rom changna sengbatkadaba thaurangi urep uyung tamlagani. Thauramda mantri ga loinana Lakhipur gi MLA Kaushik Rai sarugyagani. Urep uyung tamlaba matungda Sirolili Rasmani English School da aphong mabifam ama pangthokani hairi. Matungda Mantri Piyush Hazarikana Barak Turel ising lambida Phulartol dagina khuman phauba Barak Turel gi leirai Ninkhaiba gi phibam kupna yengsingadawri. Lakhipur da chatharakhiba police ki SI amasung constable gi thabak changbagi coaching class ki manung channa ngarang February gi tang 9 lebak pokpa numit ki ayukta Earl Higher Secondary School Lakhipur gi sanabungda physical training haukre. Hairiba physical training asida Leisingbam Robindro, Ingudam Torun Kumar, Arambam Pradip amasung Leisingbam Rajkumar na chingba miyoisingna lamjing lamtakhi. Physical training asida coaching da saruk yariba lamdam asiki nupa macha nupi macha kayamaram saruk yakhi hairi. Nahamarup Kasar Lakhipur gi Humbutra subama pokomon thorom ngarang leibak pokpa numit February ki tang 9 Naharol Khorirol Sanglen Lakhipur da Loop ki President Ingudam Nilbir na mipama poiduna pangthokre. Oinam Biramani retired SDO Water Supply Department na athoiba lengbirakpa Posangmam Rajbihari Vice President Manipuri People's Front Central Committee na ikai khomnaba mithunglen oike. Thaurom gi ahobada Nahamarup pohodok piramba layoi khraba alsing Haubam Gaurahari Oinam Norendro Furisabam Brajamhon Laisram Raskishore, Laisram Joy Kumar, Ingudam Lokeshwar, Sagapam Gauro, Kaisam Punsi, Yumnam Nandakumar, Khangembam Bagisnandana Chingbagi Maphamda Ikai Khomnabutki, Matungda Potharaba Oza Ingudam Binotna, Nahamarup Kasar Linkhatkibagi Wari Marik Chumna Paudamki, Jogai Mathura High School gi Potharaba Headmaster Kaisam Birendrana, Imaron amasung New Education Policy haibagi hiramda Marik Chuma Warul thambiki. Thauronga mari leinana Ingudam Satish Chandra Senior Citizen, Leisungbam Gorokishore Vice President Manipuri People's Front Central Committee na wangangki. Thauramda Gurumayum Narahari Sharma Retired Professor Nehru College Poilapul, Kangabam Biren, Konthaujam Nandababu Secretary Naharol Khorirol Silup amasung Dinamani na chingba miyoising sarugyakhi. Panbayai Assamda Imaron na mahi tamba phangnanaba honakibada Nahamarup Kasar Lakhipurna ahanba amasung amata ngairaba sangsthani. Loisilakpada Noinam Biramanibu President amasung L Dinamanibu Secretary khanduna miyoi 15 na saba Nahamarup ki anoba body amasu semki. Lakliba June gi tang 9 leibak pokpa numita Imarol na mahi tamba haudokiba numit asibu ngaktuna Lakhipur khunauda thoromama pangthoknaba lepna ki haina Nahamarup Kasar gi potharaba President Ingudam Nilbir na khanghalakli. Kasar Lakhipur Khuman gi Senior Citizen amasung Khuman Aribam Singluk ki Sabhapati Ubiramba Sinam Dila Singhana laikidabada Lakhipur Ahan Marup ki Thoburen Ingudam Binona awapa phongdorakli loinana Kasar Sonai gi saknairaba punggi ozaren ani Namram Jaima amasung Mutum Chauphana laikidabada Ahal Marup ki maikitagi awapa phongdorakli.
Sinam Lila Hokiba February Gitang Amada Lakidabani, Lakidaba Matamda Masaki Marpum Hanga Sukre. Borkula Kamarbonda Hokiba January Gitang Mangata Tokiba, Laibak Tiba Todok Amada, Mainatum Chakiba Yum Atuda, Narang, Silcher DC Office Tagi Mioi Karalaktuna, Awa Pataraba Imunga Sigidamak, Ahan Bagi Tengbang Oina, Chana Naba Poche, Jeng Hawaii, Tau Tumna Jingba, Pirakre Hairi. Makhatana Makoina, Sarkar Gimaigitagi, Pangpam Tokpa, Kudingmak, Mateng Panganaba Honagani, Haibagi, Tazaba Piramke. Disaster Management Gimihut Kangpo Aduna, Makoigi Maigitagi, Sarkar Gimating, Panganaba, Soidanamaki Honagani, Haibagi Wapam, Pongdolamke. के এটাও অনুরোধ করেছি ওরা যাতে আমাদেরকে একটা অ্যাপ্লিকেশন দেয় অ্যাপ্লিকেশনের সাথে পুলিশ রিপোর্ট ফায়ার রিপোর্ট এবং ঘরের যে মালিক আছে ওদের পাসবুকের জেরক্স কপি দেয় যাতে আমরা ওদের এই দুটো ঘর ড্যামেজের জন্য আমরা ওদের একটা প্রপোজাল দিতে পারি হাউস ড্যামেজের প্রপোজাল দিতে পারি এবং ওরা যাতে আমরাও চেষ্টা করব যাতে যত তাড়াতাড়ি আমরা প্রপোজালটা সাবমিট করব তাড়াতাড়ি ওরা এই ফিনান্সিয়াল বেনিফিটটা পাবে এবং যাতে ওরা আবার নতুন করে ঘর বানাতে পারে Kasar Soccer Futsal Association Silangduna Young Farmers Club Tolen Khunna Yumbo Oiraga Late Purisabam Baladev Singha Memorial Prize Money Tournament Cum Selection Kasar gi chahi taratret makha gi nupi macha singi oiba Sub Junior Futsal Tournament Tolen Gram da pangthok lagani Lagliba February gi tang 15 dagi haugodoriba tournament asigi form pisin bagi arobe matam February gi tang 12 ni haina Kasar Soccer Futsal Association ki General Secretary NG Santi Mohan Singha amadi President A Gorokopal Singha ki pau amada phongdorokle Handak pangthokadoriba Manipur Vidhan Sabha Mikhal ga mari leinana Jiribam Assembly Constituency gi ex-MLA A Birena BJP ki ticket phanghudrabasu mahak ki worker singa loinana mahak punna BJP ki ticket phanglaba N Bhutachandra bu sawgat lagani haina ngarang leibak pokpagi nungthil dibong makhalikai da mahaki yumda pangthokkiba thorom amada phongdokre thoram aduda BJP Jiribam ki mirep N Bhutachandra Singh dibong GP ki pradhan RK Nobin Sanana chingba miyoi singna daista phongki thoram aduda BJP ki miyoi kayasu saruk yakhi thoromda asangma birena sumna phongdokhi aduga ngasi haiban mitsidagi aikogi BJP ki candidate ona thongki lipa N Bhutachandra haiba idi ki candidate asida apai hanadagi su ticket phangniba ambira pigi rakwa mi duda apai punna idi ki oina ahom mama porakina makta chakpat bajiri ma nongaya phaba jiri ma rekta bopata apai kari gumba amata khali khatana dana maga teng pangana mai pangna BJP ki ticket phangdabadagi independent mirep oina chongthorakliba Jiribam gi sorok atingbi hilghat tagi Abujam Umapodo Luang ngarang ayuk pung 13 taba matamda Harinagar gi helipad ta hanadagi ngaiduna leramba Jiribam gi police team amana phakre kari maramdagi phabano haiba chapsana khangba ngamdri matungda first class court na security bond bail pikre haina Jiri News Network tagi phangba pau amada hairi sigi matang sidi actually miscommunication amani karigumba criminal charge karigumba leipopod nate 2019 da bank da hoige excessive interest leibaduna iga kenoma moiga case tawnagi ado recovery gi matamda hojikan masase supreme court na su guideline pira bane bako maru oina PSU sector banking sing se multiple mafam da migi maming da case panjalaga loigaraga makha tana loisalam do su myam leibado inter court link up laktaba 2019 की कलकत्ता दाई मिंगदम लेरमे हाइदना अदुई अहुम रक छत्रगदि मीना वारंट होय हाबदा अदुगी वारी निदा अदुगी पोदो तौबुदी ngasi sida kamaina kari tamuna thogloi no haisidi aisu khangde ai feel tawi conspiracy ma leram jai election ki matam jawrakune na Assam da haukiba pung kunmari da miyoi lising kuntraum do chatur kohmutra manga changeng chathakibada miyoi chamri ka kuntra ma thogi masa da ngarang COVID-19 na ba thengnakre positive oibagi chang chada amada semik ani nipan oiri laichada sina ngarang miyoi nipan sikhi pharakpagi chang chada marputra nipan da semik suinomari oiri
अरोइबदा मरोइबा पाव अमुखन्ना आसाम की वाटर रिसोर्सेस मंत्री पीयूष हजारिका ngasi kasar की सिंगिरबोंदा लाक्तुना बराक तुरेल लेराइ निंखाइबा थिंगननबा अनिसुब थौरांगी उरेप उयुंग तमलगनी नाहमरुप kasar लखीपुर की हुंबुतरा सुब मपोक कुमन थौरम पांथोखरे बोरखोलादा थोखिबा युमई चाकपगी थौदोक अदु लेंगा के माइगेदगी तेंगबांगकनी हाइबगी थाजबा पिरखरे बीजेपी की टिकट फंगौद्रबसु एक्स एमएलए ए बिरेना बीजेपी की टिकट फंगलबा एन बुद्धचंद्रबु सौगतकनी हाइख्रे अमसुंग आसाम द मियोय चमरी का कुंट्रा माथोई की मसादा कोविड की अनोब केस थेंगनख्रे लाइचर से नंगरांग मियोय निपान सिख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।